Tourism yokhatnandabgi pandam da pangthokadam international half marathon Sangai Rangi website amasung promotional video Chief Minister in Viren launch tawkhrei. Department of Defense Production ki secretary na Indo-Myanmar ngam ko iparing da laiba more ki border fencing amasung security checkpoint sing yengsin khrei. Loitang kuno spinning mill the English and Taramari the URF gather and hard like Kumjil the case URF chairman Lalai Bumenti the Sang Mai Police na formal arrest LZP All India ni from the Wang Puklam the Niamu mainland Indiana Tati Tawin Taubi Matanga akan wapun tangga na hanamin sa karam sa Amazon Mahiro yam aware of the Kunaida ahong mo purang na kan gadaban hana Education Minister T.S. Radesh yam na pong dokray. Amasung ano balengak laklab matung dati abong bal kulin da ngasi fawba napsa gising pangriana kunga sinapian na kongoro. Ma'am kurum zariya dum diyang bir impact news ni ayokram somendro nauze pungja sibab gemaroi ba pausing miyam da pijari. Manipur ki tourism yokhatna bagi damak Sangai Run Hanamington ba international half marathon ma pangthok lagani haina ngasi si minister in Virena lamjela sigi website basung promotional video launch tawkhrei. Manipur ki lamjaninga ora ba Sangai amsung lokta ki top topa saktambu mapalam gi miyam da mafung fana khanghan ba ngamnan bagi pandam da lamjela si sin bani hana su chief minister na phongtokhrei. Manipur Sangai Festival ki mangoina na Manipur Tourism na sponsor tawduna Athletic Association of Manipur ki matenga loina na Urep Sports na sinduna November 18 dalam jelas Loktak Park ki akoi bada kilometer kun mathoi sang na chienduna pangthokani hari. Babu Prada leba Chief Minister ki Secretary ta pangthokpa launch tabugi thorum duda Chief Minister na phongdok khibada Loktak amasung Sangai gi amatangai raba saktam mase mapan leba ki miyam da hena khanganduna lamdam mase ki fajaba masak miyam da khangan gadabane Manipur ki saktam amasung punsi mai ngasi mapan leba ki mioi singna phattana uri asugumba fatana uri ba mioi sing asigi wakhal londa leiba Manipur ki masakadu makhata na leitana na bahona ba matam oire maramaduna haire lam jealousy mai pang na pangthok ngamna na ba miyam na mating pangbiu hana Chief Minister na appeal tawki. Uniqueness of the Sangai, the uniqueness of the Loktak, hyper posi kamai pan pithugi pan da khangdi khanga ga sukari noise khangan jigi haiba ki potuma aduga mayam na su khange ko Manipur si sandok pone henba mapalam dai khogi image adaki madik phatna satba Loktak ki akoi bada seli lambi si masidani siendoris Maroina Loktak ki khongban da tabiba honorable MLA Singh Loktak ku kanna ba honor biri ba yam thawdang lawra lakpa volunteer mayam su obire aduna haiba run se success hoina ba marathon runner singi pithribi oina leiba calendar sida sigi khigi Sangai marathon sisu mathang sahi dagi di yaw ngamna ba gi pot preparation do akoi punna tongmina si Manipura Lanai ki khongchata lakhiba Department of Defense Production Government of India ki Secretary Ashok Kumar Gupta na Indo-Myanmar ngam kai paring da laiba more ki border fencing amasung security checkpoint sing yengsin khrei tha se ki hoki patang amada Manipura Lanai gi khongchata lakhibani hare ba Ashok ase ngasi more town da thungki more the hek thungbaga Indo-Myanmar Friendship Gate number 2 da chatuna mafam adu tawriba sek tawbugi thabuk sing yengsin ki check post yengba lorba matung mafam adu leiba no man's land amasung immigration check post su yengsin ki mafam adu dagi thoraklagi gate number 1 integrated check post amasung more ward number 5 ta leiba India Myanmar ngam khoi gi fencing su yengsin ki Defense Production ki Secretary Ashokna maroiba mafam sing yengba lorba matung da Tamil Frup ki oiba Sri Angala Parmeshwari Maneshwar Laisang Susanglam ki Magi Khongchara da Loina kiwa Moregi ADC amsung Technopol District ki SP da Moregi Laloleti ki maram da wahang kya tauki ngasi ki Khongchara da police ki makok thong officer kya su yauki Moregi mafam sing adu yengsin lor matung da paumi sing na kari maram ki damak lakpono hangbada lana yoi ba khongchat ni hai ba khaktamak phongdok lamki
United Revolutionary Front URF की चेयरमैन की एस गोपेंद्र सिंह एलियस लालहाइब मैतेबु सेंगमाई पुलिस ना इंग्लिश सिंगरी तामरी दा लोइटांगकुनो स्पिनिंग मिल दा लालौलो बसी कादर अनि हालग फुमजिलम की केस का मरी लेना फॉर्मल अरेस्ट तौख्रे लालहाइब से इंग्लिश सिंगनी तारामरी की थंगाल कैथेल की क्वामना योनफम अमसुंग इंग्लिश सिंगरी तारामंगा दा ख्वारमन कैथेल की येन योनफम दा बोम पोखाई हनबगी थौदोक अनि असदा मियोय मंगा लैखिदब अमसुंग मियोय कुनमंगा हेना सोन किबगा मरी लेना अनिरक सिटी पुलिस ना पुलिस कस्टडी रिमांड लौथदुना लाखिबने इंग्लिश सिंगनी तारामंगा की बोम पोखाई थौदोक मरी लेना सिटी पुलिस की अरोइबा लौखटकिबा रिमांड मतम लोइबदगी ngasi चीफ जुडिशियल मजिस्ट्रेट इम्फाल वेस्ट की ममांग पुथोखी जज की ममांग लालाइब पुथोकलिंगैदा सेंगमाई पुलिस की माइकैदगी लोइतांगकुनो स्पिनिंग मिल की केस का मरी लेना फॉर्मल अरेस्ट तौननब से थाखी लालाइब की मथक्ता सिटी पुलिस की अतोप केस लैतबदगी जजना सेंगमाई पुलिस न थारक फॉर्मल अरेस्ट अदु अयाब पीदुना माकु अमुक फॉर्मल अरेस्ट तौखिबने लाखलिब अक्टोबर मंगा तरुक फाउबा पटना द पांगथोकदबा लोक जनशक्ति पार्टी की ऑल इंडिया मिफम दा अवानुपुक लमदम की मियामबु मेनलैंड इंडियन ततना ताती तावोइन तवीबसी की मतंग अकन वाफम थमलगनि हैना लंगा गसिगे सीएएफ एंड पीडी मिनिस्टर ओइरबा एलजेपी की मतंगारब एमएलए कराम श्याम न फोंगदोक्रे वाफम मसिंगसी संजन थोंग मनाक लेब मिनिस्टर श्याम की क्वार्टर पांगथोकपा पाउमी सिंग उनाब मदा मिनिस्टर न फोंगदोखिबने माक न हाई मेनलैंड इंडियन ना तत्तना ताथी तावोइन तौबीबसी की मायोक्ते इंडिया गवर्नमेंट फिरेफम लौहनरनब एलजेपी की नेशनल प्रेसिडेंट ओइरिबा यूनियन मिनिस्टर रामविलास पासवान तक्सिनगनी फोंगदोखी नाकल मरमदा मिनिस्टर श्याम नहाई हौकिबा सेप्टेम्बर 19 दा कांग्रेस पार्टी की स्पोक्सपर्सन कुमुकचम जोई किशना एमएलए की केरोसिन साक्थुंग फोंग नमत लहन पाउसी की खुतांग फोंग की बदो लंगा गसिबु मियाम न लान उहनब याबा वफम ओइबत नतना मणिपुर लेजिस्लेटिव असेंबली की मिफम लान उहन याबा वफम ने माकना हाई केरोसिन से एमएलए सिंह थाम लीटर लिसिंग अहम पीगदबने है करीगुम मखल की बिल अमता असेंबली पास तौखिब लेते केरोसिन से इंडिया गवर्नमेंट सब्सिडाइज तौर पीबने एमएलए सिंह फंगम थोप साक्तुंग सिंह मतंग मणिपुर लेजिस्लेटिव असेंबली की डिप्यूटी सेक्रेटरी न थोप सेरोल युफम हाउस न वरेब लौई है अरानबु वफम ने चेरोल सुबनगी एक्नोलेजमेंट पीब चेरोल अमखक्तने अदुबु एक्नोलेजमेंट पीब चेरोल आदर फैसिलिटी है थाब हेडिंग मखादा एमएलए की केरोसिन लीटर लिसिंग अहम हान पालंब लेंगाकना पीरमी है चेरोल पल्लीब वही निंथीन पारग खंगनी है मिनिस्टर मखा ताकी करीगुंब मखा ताब पाउखुम पामलबसु हाउस थेंगनसे अवायुखुम तौनबगी कानब लेते मियामना लान खंदनब ngasiगी वफम सिंग असि सेंगदोकपनि हैनसु मिनिस्टर थमकी SK oil 3000 liter per month se was provided haibani am live english ni matam amada pirami haibani hoji piri amasung pigani haiba sunati SK oil gum se akoi sarkar gi oina house taga warep loroga asuk pigani gaina warep lobu yaba pot naman natti akoi gehu gi matang si aina beneficiary da pina na ba gehu pusalak pa laite haibani akoi gehu pore karamba gehu festival gumba flood gumba thopa matam da yamna occasionally gehuji pore transporter kam stockist adi pina na ba poropa gehu ne opposition ji matam jupada ai sa gi oina de appreciate tawi asoi bada thillaga taklakpa darkar lerga na khoi gi da adum laga haiba yaba pone taum chung nauna lakchari ba government si yamna hurala na adi asoi ba mayam ama tawbo dawna uhan ba poche masi tawde haiba du ne ba koina maroina thamjari si इंडिया लेरबांग सिंगदा इनोवेटर मोइबगिदम ओइनरनबगिदमक अटल इनोवेशन मिशन की मखाद पाइखलकपा अटल थिंकरिंग लैबोरेटरीज की लेफमा चंगांगैद लेब हार्वर्ड स्कूल हांगदोक्रे स्कूल अदुदा थमगदब लेफद एजुकेशन मिनिस्टर टीएस राधे श्याम हांगदोखी लेफ हांगदोपग मरी लेना पांगथोक थौरम एजुकेशन मिनिस्टर टीएस राधे श्याम महिरोयम ओइरबदे लमदमसगी आफबा अहोंगम पुरनब खनगदबने मंगलान लेगदबने मार्क यामना फंगले इंग्लिश हिंदी ngang ngamle hadra mai haire laisu khangle habi yaroi makoi se mai gi saruk macha mane hana fongdoki machak mane hana fongdoki थौरमदा नेलेट इम्फाल की एजुकेटिव डायरेक्टर रोबोटिक प्राइवेट लिमिटेड की प्रोजेक्ट डायरेक्टर महिलोइसंग असि प्रिंसिपल ओजा अमसुंग महिरोइ क्यान सरुग्याखी लेफ हांगदोकपगी थौरमदो पांगथोकप लोरब मतुंगदा लेगो कार्निवल अमसु पांगथोकी
Harvard School से Atal Innovation Mission की मखादा स्टेट असिगी ओइना Atal Tinkering Lab हांगनबगिदमक महिलोइसंग अहुम खनगतपदा यावरखिबने हांगदोखिबा lab अदुदा 3D printer robot masa sananaba amadi atopa khuju khulai kaya masu yauri Yumthong kudingda nafsagi fangwam tokpaseng fanganu nabalenga nakan hotnaringai wongwal Kolen Kulgi oinadi anobalenga hek lakwati sing fangdri hena kunja sing apenda fongdorakli Cycle Assembly constituency ki manung chana yumthong sa mahena leba khula sida nafsagi card holder oiba mioi nifu kaktamak lei hena wongwal Kolen Women Association ki secretary Kim Nainang na fongdorakli ngasi khula sigi village sib Paukham Kibjen gi yum na pangtoko paumi singa unaba mada Kim na Mamangi government gi matamda marak sing yelambasu ngasi tha mangarom gi mamang gi amuk pau sing yen ba laitri fongdoraki scheme asi gi makada miyo ma cheng kilo manga sing kilo ma sumna gi lupa ahumda fangallo hai ba niyam lairaba school asi gi oina di card holder nifu gi oina cheng kilogram manga kilo ma lupa manga da yele tha manga hena sing fangdre hena media gi thongda mamang tha gi September 12 da fongdok ki ba laikraba sunga si pawd lenga ki maikai gi wahi ama fongdor ba laitri athuba matamda khulasi gi oina anoba agent happy duna khunja sengi fangfam thokpa seng fangan loida lairabade khulasi gi nafsa gi kota kakpiro hena thamoi sokna nungai taba fongdorokli ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯍꯥꯟꯅꯒꯤ ꯑꯦꯖꯦꯟꯠ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯃꯤꯅꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯆꯦꯡꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯐꯪꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯖꯦꯟꯠ ꯁꯤꯟꯕꯗꯒꯤ ꯑꯩꯈꯣꯏ ꯆꯦꯡꯁꯤ ꯑꯃꯔꯛꯁꯨ ꯐꯪꯗ꯭ꯔꯦ ꯆꯦꯡꯁꯤ ꯑꯩꯈꯣꯏ ꯑꯦꯖꯦꯟꯠ ꯁꯤꯟꯕꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯨꯝꯕꯥꯔ ꯋꯤꯃꯦꯟ ꯌꯨꯅꯤꯌꯟ ꯁꯥꯏꯗꯒꯤ ꯑꯄꯤꯜ ꯇꯧꯕꯅꯤ ꯑꯗꯣ ꯑꯦꯖꯦꯟꯠꯁꯤ ꯁꯤꯟꯕꯤ Private Sanam Missigi Matanga, Manipur Lady political parties singna Numit Manga given the chap sab Firepum, Laudrabadi Akan Kongjang Sanchilaganehana, People Action Committee against the brutal killing of Private Sanam at Greater Noida Amadi Deshamna, Marilena Singipung Chinchilakli. Ngasi Uripoka Chom like Idle, Private Sanam, Yungi Manaka, Mapamada, Paumi Singa Unavamada, People Action Committee convener Ahong Chang Folena High, Missy Matanga, Ngasi Pabu Chap Sab Kontang, Marilena Sing local Tabasi. Laibak Tivani Fongdoki. Paumi Singa Unaba, the Saruyaki, the Sami President M. Angambana Fongdoki Bada, police officer Ramanoida, the Chatuna Yangsin Basik Mataka, Langaki Ministry of Kangu, Machatuna, Tijin Hanman Chumgani Fongdoraki. Loinana, Awanupu Lamdami Mahiro Kia, Tongan Taudok Sing Asida Asiana, Nankiba Sing as the Ngasi forward the Langakas and the Tassin Ushinadana Laibasi Yanning de Loinana, Pravis and Missing Marilena, the Chanchilla Kongjang Sing that there's Hamna, Saugat Kani have a wafam su Tamlaki. Karigumba wafam and the Pondokana Laibasi, People Action Committee, Amadi Sarte organization Maki Degi, Tamu Shona, Nuaitava, Amadi Pondoksari, Aduga, Nuit Mangani Manunda. All political parties na state nama log do taragadi makata ba akan ba khongjang kya junction gani ekoigi Manipuri sat khiba maya mama mafang khangdana laiba si khiba du ko mahiro singa sigi so chap chaba du ko mawarori sana matanga si pauda state government na ekoi puthokpa leitri mamangda thokiba thodok kya amada jong si pau state government na namsal laga leiri parvis tanamgi ko misi si amna chingningai oiba UP government da su leiriba Manipur government na su amna akan ba pressure ama tawrakanda Masi Putokadabani Habagi Wapam Pawa, where Mamanga Tambalay. Intensified mission in Redanus Tasig October Nipan, the Hoduna Matang Sai, January Fauba, Bang Toklagani, Mission Saruka Monastery, Oina, Churachanpur, Chandel, Technopol, Tamenlonga, Urkul Districta, Center Saum Humpuma Panahanguna, Deuteria Yauna, Angang Singipunsi, Mangan Bayab Laina Singdagi, Tika Tagan Hari.
mission asiga mari lenana media sensitization program BT road to leba family welfare directorate pangthoki badu mari lenana health services ki director Dr. K Rajo Singh na hai mission asiga mari lenana health department ki maike ki sem sab loire mission ase hena mafung phaba mo ohen na health center singda darkar leba medical staff lehan kre lenana center ki akhanam team laktuna haktheng na yengsingani Health Department Pakaliba Taurang Singh Asida Mama Mapa Oiba Singh School Authority NGO Club Organization Singna Mirolabi Mama Amadi Sai Anigi Makada Lebangang Singbu full immunization toward Mateng Pang Biwana Dr. Razon Apple Taurakli Mission Asikita Mag Public Health Center Kuntra Sub Center Chamani Funipanda Mirolabi Mama Amadi Sai Anigi Makada Lebangang Lising Ahum Chamaga Marida Tika Pina Pandam Thamli MIG yakoi phase mayamam tokre adursu yakoina cover tobungam daba apam khara adum leiri masi yakoi gi Manipur gi communication phataba adagi chathok chasan jin nungai taba health system ji ju kaitang yakoina yausan mangam daba khara adum phanayam kana koina honor ga su periphery da border areas leida kaitang ngam daba ga khar leiba yakoina pamisi anga ama bhawa walhan baya disini anga ama katang nar ga di anga amadu dagi asai polio na ba anga ama ler ga di anga mayam su sandok pa yaba measles thokpa ama katang nar ga di measles mayam sandok pa yaba diphtheria su tetanus su adagi hemophilus influenza su anga ama katang nar ga su mayam si loine heta nar pa yaba adumagi position ama leiba Haukiba sahi English ni tara taruki December tha mamang gi government ne recruit taukiba staff nurse ki post adu chana yaro the recruitment process adu naun hallu haina Bangal Students Organization PSO na takshilakli organization asigi hatal leba office ta pangthokiba press meetamada PSO gi president Mohammad Azizur Rahmana staff nurse ki post sani taramapan lawbada OBC maitai pangal gi sit taramathoini adumapu candidate kundra humdoina eligible oraba fawbada candidate nipan khaktamak appoint tauki Nakalamromda posting adu lobo matamda cut off mark laikide madi OVC maitai pangal gi post marangkai na lairaba fawbada candidate anidi waiting list thambi ki hana fongdoki mark namakha taraduna seat sani taramapandagi seat sani yankai taruk hengat pa matamda su schedule caste madi OBC maitai gi seat ti hengat ki adumapu OBC maitai pangal gi di hengat pa laikide Maramadura Housing Paliba government na recruitment process that taukiba asoiba aran mapum na puthok piduna akan action lobby amade Zenims authority amasung selection committee gi mathakta migeng sangbi haina su fongdoraki karigumba lengang na taksiliba sing ase tabida tarabadi akan makhongjang sangsilagan haina su azijur na fongdoraki Atu matamda hariba matamdugi selection committee singi mathakta akan miyeng sangduna staff nurse lawkhiba adugi asoiba aranba sing adu puthoktuna miyam mangda amadi aranba procedure torombai damakta makhoigi mathakta akan be action lawbina bai damakta PSO na akal momongda government ngi make taksin jabagulona kayumba selection committee mathakta amadi Zenims authority mathakta action lawbi daba taragadi akhoigi iramdam sida leiriba CSO amadi student organization khudimak khusamnaraga akan ba khongjan sangsilakani habasi PSO gi make degi thamjari Manipur Police Department ki ahum sub base commando singi oiba refresher course ama angasi pangai daleba Manipur Police Training College haudokre hiramasiga marilena Manipur Police Training College ki director RK Tutu Sana IPS na fongdoraki bada Director General of Police ki pautak makhada Imphal West Imphal East Bishnupuram song Thobal district ki akhanaba commando khar khangalaba matungda hariba course ase pina na bahona bane district amamamdagi commando kun khangatuna course ase da saruk yari course ase ki damak National Security Guard NSG da train tawruba Manipur Police Department gi tongan post leriba trainer kaya na takpi tambi ga dawri course sida hakchang ipu matik sana thambada natana wakhal lausing su matik sana thamna hona gani hari loinana yoga gi kana basing su course sida yahonduna commando singa se yamna professional oiba mong da purak ngamna na ba hona gani habi gi thazaba fongdoraki First word step as a police commando unit, you always have to remember that you have to meet or confront or respond to any situation professionally. Professionally. Once you in a situation, say professionally respond to our body.
all your activities, all your operations, all your plans, successful State level court committee Manipur Sindhu state level court 2017 lakh November ki tang amada pangthok lagani thoramasi ki manung channa pangthok kodorba miss court sangdam nabada saruk yaningba singi screening lakh October 9 ge upung tara makai tabada first MR ki banquet hall pangthokani hana state level court committee Manipur na chero lamada paujelakli Nakal maramda state level court program ase kangpok pida tawgi mahuta imphal da tawgani hana state level court committee Manipur na lawkiba warepu kangpok pi district ki kuki civil society sing amadi mahiroi lup sing na nuai thab phongdorakli law and order ki phibam phatte haduna haukiba sahi taragi mathakta sing da kutkumai pangthoktana lakhiba do haujikti sing da law and order so fagal labin aso ingam amata yahondana kumai assistant na ba khotna gani hana kuki inpi kangpok pi district na chero lamada khangalakli Loinana Laukiba Warefadu review Togiduna Sahi state level court program ase Kangpokpi district Pangthokpina appeals directly. Air post ki personal singna Mioyama Nongmai Masama Konana Fare Faraba Mioydu Moregi Wat number 2 Mission Vengagi TH Kamjin Thang Gangte Sai Kunmari Apokpa Danga Gangte Ngarang Tilpung Mari Makai Taba Matamda Taranito Suba Kudeng Thavi Air post ki check posta duty taba personal singna kamjin thang bu check tawki check tawbu da kamjin thang dagi 9mm pistol amaga ahangwa magazine amaga mobile phone amaga fangki faraba miyoido numidang pung nipan taba matamda more police ta makha taba ain goiba khongthang lokhat na bagi damak sina krehari Matanga shoida break em lawjake Manipur amade balengi tongan I pau single loinana ekoi break tak yamna tuna hanjarake impact news pu migeng ta duna libiyo the Manipur break matungda mayam bo amun taram nokchari loinana bulletin se gi makhata pau sing miyam da pijari Social Welfare and Cooperation Minister Nemcha Kibjenna ngasi Pradhan Mantri Ujwala Yojana PMUY scheme makhada beneficiary yankai mathoida LPG cylinder connection pikre Kangpokpi district ki manung channel ba Kangpokpi community hall da pangthokiba thauramada socio economic caste census data da yumpham oiraga BPL imung singda LPG connection fangan ba hotna sihana Nemcha Kibjenna village singi pungning singshin ki Hauzik BJP na luching duna paleba government asina scheme asig makhada kham thengna lairaba sing maitala madi santhi akang bana sing masijin duna chak thongliba imung singbu LPG connection fangan na ba pandam thamli hanasu minister makhata ki Ngasi humpunito suba wildlife week ki manung chana Central Forest Division amasung Unique Wildlife Protection Committee ani khusam narga celebrate rights of wildlife have theme da mayang imphal dagi tangjeng part fawba bike rally ma chatkhre har rally adu tangjeng khunjau dagi amuk Bishampur gi Nambol fawba laktuna mayang imphal da thunglaki rally ase mayang imphal municipal council gi chairperson aweri Radhamani Devina lamthaki loinana lamtha baduda mayang Imphal Municipal Council gi EO Oiriba and Anita Devi DFO Central Forest Division L Joy Kumar DFO Thobal RK Amarjit SDPO Mayang Imphal amasung Prazami amna saruk yaki Swasthata hi seva mission ki saruka moina ngasi lamsang nagar panchayat ward number 2 gi manung chana leiba mafam singda social service camp pangthokre lamsang assembly constituency gi MLA amadi state planning board ki deputy chairman gi fam Puri S Rajan amadi lamsang nagar panchayat ward number 2 gi councillor mutum thadoi gi mi makha da pangthoki social service camp aduga mari lenana lamsang bazar yauna ward asigi mafam kya miyamna sit sengki camp ase Hayeng October Mari Fawa Lamsang Assembly Constituency ki atopa ward singda pangthokadauri Nangsang Nagar Panchayat ki area si lu na thamba loina na Nagar Panchayat asidaida lu nalan badan natana
अफबा लू नालगा अफबा वाखलोल अमा थोलकपदुदा नतना लेरिबा नागर पंचायत से डेवलपमेंट तौरगा अखोई लू नाना थमनबगी पांदमदा वार्ड की काउंसलर जिंग सा यावना वार्ड नंबर की काउंसलर जिंग लोइना अखोई थबक से औजबनी ngasigisina ahanba hobuni ngasina aroiba nate sigi mathangda वार्ड खुदिमक तौरगा अखोई लमसांग नागर पंचायत पु तरु तनाना थंबा हाइबसे भारत की नरेंद्र मोदी की दुगुंबा ड्रीम मदो अखोइना मपुंग फाना थबक ओइना पांगथोंनबा होनबगी पांदमनी स्वच्छता सेवा कैंपेन के सरुक मोइना PHCD थवाल डिवीजन असोसिएशन हौके सेप्टेम्बर 19 खांगबोक तलेब KM ब्लूमिंग स्कूल पांगथोकिबा माइरो सिंगो एसे कंपटीशन दा मकोक मथंग ताक्रब सिंग मना मथुम यंथोकपुगी थौरम मा ngasi PHC थवाल डिवीजन की होल दा पांगथोकरै थौरम दुदा चीफ गेस्ट ओइकेबा PHC थवाल डिवीजन की EEMA समटना नेशनल क्लीनलीनेस कैंपेन की मनुंगदा डिवीजन असिना पाइखलिबा थबक थौरम सिंग मियामदा सुगाइना फोंदोकी लाखलिब अक्टोबर 10 की कुनिथोई फावा रशिया की सोसी द पांगथोकदब 18 सुबह वर्ल्ड फेस्टिवल ऑफ यूथ एंड स्टूडेंट्स की सरुकम ओइना ngasi थौबाल डिस्ट्रिक्ट की खांगबोक तलेबा MMRC अमदि यूनिटी पार्क द मणिपुर फेस्टिवल ऑफ यूथ एंड स्टूडेंट्स हाइब थौरम पांगथोकरे ऑल इंडिया स्टूडेंट्स फेडरेशन मणिपुर स्टेट कमिटी की मखादा मणिपुर स्टेट प्रिपरेटरी कमिटी ने सिंधुना पांगथोक थौरम दुदा CPI की लुचिंग डॉक्टर M नरा यूथ इंचार्ज एंड सिंगरजीत KM ब्लूमिंग स्कूल की फाउंडर KH मेंटर अमसुंग AISF मणिपुर स्टेट कमिटी की प्रेसिडेंट N सनाल अमसुंग कन्वेनर Y सेक्शनाना सरुग्याकी फेस्टिवल की सरुकमोइना सोशल साइंटिस्ट डॉक्टर धनबीर लाइश्रम प्रोफेसर डॉक्टर चिंगल मैशनाम अमसुंग हानना AISF मणिपुर की प्रेसिडेंट ओरंबा L सोटिन कुमारना रिसोर्स पर्सन ओइना वांगांकी थौरम सिदा स्कूल की महैरो याउना मणिपुर की तोंगान तोंगान मफम सिंग लाखो मियोइ सा क्याना सरुग्याकी Value addition of locally available resources have hiramda numit humni chumna chathagada training program ma Thawal district ki Wangbal da leba KVK Thawal gi office hawdokrei Manipur Small Farmers Agribusiness Consortium ki senthang makhada KVK Thawal na singdana training program ase chathagada banai program gi manung chana cultivation of pulses and oil seeds for value addition pineapple value added products preservation techniques of value added products of lemon and moroccan conservation and value addition of locally available feeds for feeding livestock hai hiram singda Manipuram sung mapandagi lakpa akhangai singna training pigani training program hawdokpu ki thoram da agriculture department ki makok thongba official kyasu sarugyaki लाखलिब निंगथम मिफमदा मियामना यानरब बिल लमा पास तौगदबनि हाना जॉइंट कमिटी ऑन इनर लाइन परमिट सिस्टम की सेरोल लमना खंगलकली अकोम लुब खंगलैपा की हाना प्रेसिडेंट ओडंबा लंगजागाई कामई एलियस अबोय लैखिदबगी मंगानी मंगसेम की थौरम मा के सगोलबल रामजी कबुई खुल लैब युमदा नाट की हौनबी मतुंगिना पांगथोकरै लंगजाई कामई न हिंगलिंग मतमदा ओजा ओरम स्कूल की माहिरो क्या अमदी तोंगान तोंगान सिविल सोसाइटी की मियोई सिंगना लैखिद्रबगी मफमदा लैसु कतुन इकाई खुमनब उतकी इंग्लिश सिंग मचापन हुमफुमरी की अप्रैल 3 पोखिबा लंगजाई गाई कामई हौकिबा सेप्टेम्बर की तांग 19 लैखिदबनै माग टाइनी केजी इंग्लिश स्कूल रामजी कबुई खुल वोकेशनल गाइड इंग्लिश स्कूल मोइरांग हनुबा इमा मेधावती स्कूल तौबुंग खोकमदी ऑक्सफोर्ड इंग्लिश स्कूल तागियलदा ओजा हेडमास्टर मदि प्रिंसिपल न चिंबा कया ओइरम खिबा मिसकनै हिंदी टीचर ट्रेनिंग कॉलेज लिंखट की बगी निफुनिथो रक्सुब कुमोन थौरम ngasi DM कॉलेज कैंपस इम्फाल दा पांगथोक रहना चेरोल अमदा खंगलकली इंडिया गवर्नमेंट स्टेट गवर्नमेंट की मखादा सिनमी सिंह फीसाबी सिंह मखोई सब चाबा राइट फंगन पांदमदा फुमलौ ग्राम पंचायत की मनुंग चन्ना फुमलौ मयाई लेकाई की सिनमी सिंह जोफ वेबर कार्ड यंथोखरे मैसनाम मणिकांत मी मखादा पांगथोकी थौरमदुदा
Mari Lenaba Fisabi Chama Yankaida, Weber card, Sinmi Kuntra, the labor card, Amadimio Humpuda, Pan card, Kushinaki. Point Rex Educational Solution Private Limited ki mari suba mapo kumon thorom ngasi thangoi banda leiba thau ground da pangthok ki baga loina ahan ba Point Rex week 2017 su ngasi dagi haukre Manipur ki horok leba mahiro yamadi tongan tongan ba lana yamadi lenga ki loisang singda tamliba thomi singda computer takwi tamiba institute da se National Institute of Electronics and Information Technology Nirlit na Sakang Lab Institute mane ngasigi thorma du mari lena na institute asigi managing director Reynold Kumantem na institute asina tha amagi course tha taruk amadi sahi amagi computer literacy course kaya ama mai pangna pangthokre makhata na professional computer course kaya ama su pangthokna ba hotnari habi wafam phongdoki ngasidagi Haudok liba ahan Point Rex week 2017 asida zagoi sai mati tongan tongan masana khona ba mafungoi ba thauram oiki Coalition Against Drugs and Alcohol Kadana ngarang drive sa tabada uliter nifu fagat pangam kre ngarang ayupung tare tabu matamda Bishnupur district ning thokong bazada mioema yupudun sat crab pau fangmada ki kadagi thomi singna rickshaw amada pudun lakpa uliter nifu du fagat pangam kibane Kada Bishnupur District Committee amadi kada ningthokong unit ka khusam naduna chathaki ba drive atuda fagalaba yu singadu ningthokong bazada maithaduna mangan kre makhata na ningthokong gi area da mayai ka nisa gi mayok akan makhong jang kya sangsin gi gane masida miyamna mateng pangbi na ba kada na fongdorakli Sahi asigi vosim na lobo examination singda thangta subjecta makong mathang tarak laba singda ki marks na mana matumpi na pungning thawgal lagani hana zero lamada pawje lakli Hauzik ngasi nomagi oiba sanamagi pawda klasa kainauna Sagolban United FC bu maiti bu piduna thangna na match taruklag mai pak ngam team oikiba galona tarani thoi suba Manipur State League football tournament ki hauzik fawba da point tarani pan fangduna khwai ki point wangna fangba ngamba team oikrei All Manipur Football Association is in the Haukiba September Tarutaki Kumalabak Artificial Turf Ground Satarpa Football League Tournament Sigi Nasi Sanakiba met Samada Klasa Kaidona Sagolban United FC Bupanjal Aniyamada Mighty Bupiki Sanabahek Hauboga Team Animak Lamba Sanana Amanama Mighty Pidaba Yadi Habigi Wakalolda Tawa Yauna Sanaki Team Animak Satarbe State Legacy Quadi for the team sing Oi Bamaramna Sabal Widriba Kumalampak Artificial Turf Ground Stadium Football Pamzaba Babok Sing na so na tin ki han half forward team animal Panjalama the Chanabangam than a Lakey Adubu Anisu half York Padagi Sagolal United FC Sanaro sing a ball hen a python a Sanabagalona Meski minute Humpum Deutschmatam the Sagolban United FC jersey number 3 Olaricha Prince will na Panjalama Chansinduna Panjalama Sino the Mangjil Taki Adubek Tangnaba minute I have match ki minute Humpumari Sepamatamda Klasa Kainogi Kongjil Turuba Sanaro sing a Kana Honaba Dagi team Adugi jersey number 9 Zeri Onesimas Pulam Tena Mes Asigi Panjil Amaga Chansinduna Panjil Ama da Laiki Timani Magna Ahan Panjal Sansin Namakan Honaki Adubu Mets Loram da minute Mariputara Aduai Fawa Makhatana Panjal San Magamnaki Day Adu Metski injury time minute 90+4 Chapramatam da Klasa Kainogi jersey number 15M Aboina Sagolban United FC di box Manungda Fangba Bola Mayamna Konglay to Nakausin Ramakogi Anisu Panjala du Chanduna Sagolban United FC Mighty Piki Nasigi Mesa to the Klasa Kainogi jersey number 7 Dhananjoy and the Sagolban United FC jersey number 7 Olaris U Mesman the fall Tobagi the referee na yellow card book Tauki. Numitare ni chumna chathakadaba
Savong Gold Nob 2017 had a Mington by Sports Meet ngasi Manipur State Disaster Management Authority MSDMA ge Vice Chairperson Adim Pamai Hodokre Sport Meet ase United Youth Development Organization sin Kangpok District Manung Chana Laiba Bongbal Kolenda ngasi digi hawraga thasi gi tang taret fawa leptana chathagani Thauramasi athoiba mithung and oikiba Adim Pamaina education amadi sports ani punna chanminarba matamda ta chakotpa ngamgani sana khonabagi lamda tampaka chinga yengnarubda singdana hena sotana laiba ubana anoba lengangna singmi amawi sports minister oina hapkibane tinjang kaijang daba masama ufana laiba khunai ma oina namagi damak aikoi puna hona minase haba wafam phongdoki ngasi gi thauramadu marilena organization asigi maikai dagi memorandum amasu vice chairperson gi mafamda khushina ki loinana ma ki maikai dagi su khunja singda sana khonabagi kit sing amasu mateng pangki ngasi gi thauramadu da 24 bongbal kolen DCC gi ADC member thangjama kibjen su sharugyaki masigi sport asina khunja singsigi nungsinaba purak hanba aduga hakchang phaba tinjang kaijang daba yut kayama puthoknabagi damakta kanna honaraga mimang tharaga chatpa ngamba sport ki lamda aikhoi mangjing thana chatpa ngamba khun ama oisnu aina haininge masigi sport asina khunja singsigi South Korea gi sungju the pangthok da bahum suba international thangta championship ta 65 kg amadi 53 kg category da gold medal laurak kriba pukrambam vavi amadi TS Priyanka ani bungasi Imphal International Airport ta taram okre championship ase hoki September 19 digi 19 pawa UNESCO ga khusamna duna South Korea government gi miyang makhada World Martial Art Festival gi sarukam oina pangthoki bani thangta championship da malem gi leba kya na saruk yarakhiba Haiba sina masana sibu pamnabi sang ase hengalakli haibini hana pakhangba huyel lalong sindam sangi president Moirangthem Rajan Maitena paum sing the fongdoraki nakal moram the India government ngasi fawba thang tabu sakhang bidabna maram oiraga leibak imapanda championship sana bajatpa matamda sel thumgi khudong chab sauna khudong cha da kya su sauna mayok ne rihana Rajan fongdoki India government pakhaliba masana sibu sakhangbina na bagi damak Thabak yam thuna loisinbiu haina su apil tauki panbayai ahum suba international thangta championship ta Uzbekistan na team champion oiki lona India na ahum subu position ta ki World Martial Arts Union na piri ba khudong chabasi aikhoi noi gi masagi martial arts se sandu u leibak lai myam sing si wari ligo hairi bisni da nakoi na sandok chabado aduga loina na nangi martial arts sing se sakhon na hona jau haiba chance am pi bane ade luri bisina aikhoi India government na recognition pi de base masina aikhoi gi sana roi sing asina phangada facility myam sing se aikhoi phangbangam da Haukiba September 10 kunmathoi foba South Korea da pangthok Kiva Mapan Sub Asian Junior Wushu Championship 2017 da India ki mahut sindu sana rubu Bishnupur district ki qualify mamang laikai digi naurem Rosi Binana KG humpu da goal fanglak pada harau bu phongdok ladana okpagi thoram ma mahak na tamlamba Wushu Training School Nachau na sindu na pangthokre ngasi ki thoram da Wushu Training School Nachau ki chairman and Deva Sai SSG ki coach M Prem Kumar madi Wushu Training School Nachau ki coach M Ronel Su Sarubyaki Thormada Rosi Binagi course oina Korea da chaluba M Prem Kumar na hai Indian Wusugi Masanada ahan boina sai kuntragi matung nupi medalist puthokba si hanaki asina ahan bane Wusugi horokpam oiriba China amasung Iran bu maiki bi baiba se world champion oibaga manai han amadi tungda soidana oigani haina mahak na phongdoki Saliba thasi ki taruk taki kunipan phawa pangthokadaba FIFA Under 17 World Cup India 2017 da India ke team da Manipur ki sanaroi nipan yorokpabu ima panthoibi sana kaitel lupna cherol amada thagat phongdokpaga loinana yaipa pauzel pirakli loinana matang shai bulletin se tension jadringi mangoina headlines amona thamjari
Tourism Yokanan Bugpandam the Pangtok International Hub Marathon Sangai Run the website and some promotional video Chief Minister N. Viren non-stokray. Department of Defense Production Secretary na Indo-Myanmar ngampai paring dalay ba more border fencing amasung security checkposting jengsin kray. Loitang kuno spinning mill the English ngani taramari the URF ki kadar ani hat laga phumjil magi case ta URF ki chairman lalai ba manjaibo sekmai police na formal arrest to kray. LJP ki All India Mifamda awang no puklam dam di Myanmar mainland India na tati tawai na tawbi ba matangda akan mawapun kam laga ni hana Minister Karam Siam na pongdo kray. Mahiroya ma oirapati kunai ahong ba mapurung na ba kan gada ban hana Education Minister TH Radio Siam na pongdo kray. Amasung anoba lengat lak laba matung bagi bongbal kolenda ngasi pawud napsagi cheng pangduri hana kunja sing pen da pongdo kray.